16 October 2004 Dharmapuri, Tamil Nadu. Anganba ayuki matamni. Kumar Swami lambi mapan laiba tea sof cha gi dukan amagi bench amada famlaga khabar paraduna magi cha purak pangairi cha purakna thakpa uda ngairi tanja aduda tunglomdagi nupa amagi khonjelda table sibu set hangli banglaki Kumar Swami tunglomda laithokna yenglaga hangli famwaina kumi nauna lakli bani padugi maming miri mutung kawi maksu famladuna cha gi order tawi ngaki matungda magi cha su puraki sa adu thakna mangnai wathi warem toksi point da lake munata October 18 da anna mapan thorakadori aduna nangna gari ama arrange togadabani aduga anaga loinana khulai paiba mioi ahum amasu yaugani aduna gari du khara soboi gadabani masigi paku moina Kumar Swami ne khummi aigi wakalda ambulance na hena pagadab mali maramdi maduna kanamatana jingnaroi haina masigi matung mirimutu magi cha thakpa fawa loiramdana yamna tuna yangna mafam adu thadokna chatki loinana Kumar Swami su cha thaklawa matung magi gari adu thauduna mafam amada chatpa hoki ngahaki matung mahak amanba building amagi manakta yoraki mafam asida mahak ataiganate Tamil Nadu Police ki Special Task Force ki Second in Command kananga unaba laglibani loinana mahakna anna haibadi Veerappan gi matangda hojik sanarkiba secret information pumba kananda tamlame India da yamna maming leraba tamthiraba daku kya ama laikre adubu South India da adugumba daku ama leramki mahakna chahi kunlom Tamil Nadu madi Karnataka gi forest jungle singda ningthogumna panduna maning makha tamna leramki magi maming dang tabada mafamdugi miyamda aki tujungba phahon bangamba adugumba yamna tamthiba daku amani sumnagi chahi tara rom tamak ngairingai degi hauna mahak crime gi taibangda khong thangjinba hoduna mahak asuki matik popular oirakhi madadi mioi kharana mahakpu Robin Hood haina su khangnaki aduga kharana mabu demon haina khangnaki magi crime gi history da mahakna chorakna mioi chamaga marfu mari rom Hatkhi makoi sing adugi marakta tangkhai ama henbadi forest guard amadi police personnel singni sida sunatana mahakna samu chamwagi mathakta tamthina hatuna makoi gi maya singbu aina yada mongda yonthokuna smuggle tauki loinana magi mayokta hek lerakpa rebel group singbu hatuna maru fangna mothatki samu mayadagi horaga red sandalwood chandangi smuggling tawduna lupa crore kya talambadagi magi empire sokthoraktuna acho sang kya amabu kidnapping fawba tawba horaki ngasigi episode asida matau karamna ahumlak fail oiraw matung loinana lupa crore chanirom hena chading toraw matung Tamil Nadu police na Veerappan bu hatkiba sida sunatana mahak uyanba misak ama oiramadagi karamna yamna sathiba daku ama oiraktuna state anigi police amadi government gi khwaidagi chawba problem ama oirakhiba loinana Veerappan na khwaidagi thajaba loyal partner Kumar Swami bu police na matau karamna makoigi informer ohen ki baibadu khangminase video asi soidana interesting oigana ne khanjai loyo faudang meng tamnase Veerappan 18 January 1952 da Tamil Nadu gi Gopinath hairiba khungang asida poki chahi tararom tamak surakpadagi hauduna mahak magi makura Selbai Gaundargi matung induna jungle da sikar chatpa sadan ba chatpa horaki magi makura afauba sadan ba madi chandan smuggler amani aduna Veerappan pikling edigi hauna criminal activity kya hak thengnana duna horaki manak nakpa jungle singda magi makura gi matengdagi tapna tongan ba sadan ba singa punba sakhangna ba horaki mana jungle da chatpa kodingi makoina samu singbu sikar tauba phaba hatpa madugi maya singbu smuggle tauba adu mana tatana thengnarami masidagi Veerappan su masigi business asida interest leiba horaki samu paraga hatpa samu maya lon yonba smuggle tauduna paisa tanbagi thabak su horaki haina imhak sadan bada sukimatik hai singba loinana nungmai kapada su khud sukimatik chummi haina subnagi chahi tara teralom tamak surakpada ahan boina mahakna forest guard amabu nungmai kaptuna hatpa hoki masigi matungdagi Tamil Nadu Karnataka amadi Kerala gi jungle singdagi smuggler singa punduna lal chandan gi smuggling tawbusu horaki asigumba aina yadaba crime kaya ama tawbasi khaktana su loibana tri masigi tungda mahak acho sang maming leiraba mioi singbu kidnapping tawduna acho
achauba demand sing tanbagi thabakchu chathaba orki 1985 yorokpa phawda Veerappan India gi most wanted daku oiraki asumna magi crime tawbagi chang asisu nongmagi asum hengalaki loinana magna magi gang da mioi chamagi mathakta khomduna magi power sakti su hena hengalaki 1987 da India government gi pukning chingsin kibasi mahakna Tamil Nadu gi Satyamangalam taluka gi forest officer Chittambarambu kidnap tawra matung mihathina Hatkhi ba matung dagini masi matungda 1991 da amukasu IFS officer P Srinivas pu yam tamthina hatoki tasengbadi Srinivas Veerappan gi khungang Gopinath leiduna mafamdugi chawkot khongthang te hiram kyada mafamdugi miyam da mateng pangduna Veerappan gi aron athup pumba khangdoktuna magi network pu tapna mapangal sonthanduna loisalaklami masi wafam asi Veerappan da yamna chawba problem amoirami aduna ba any means tawduna Srinivas pu magi lambidagi lawthokiba pamlami masina maram oraga Veerappan na trap plan ama tawrami plan adagi matungina Srinivas ta pawma maki manau nipagi matengna tharami madudi mahak surrender tawnaba ready da leire tawtabu Srinivas police yauduna matomta jungle da lakadabani madutada mahak mangonda surrender tawgani haina masi matungda Srinivas su karimata khanthaba tawduna Veerappan gi manakta laki mana jungle hek yorokpada Veerappan mabu faduna tamthina hatoki maki makok kaktuna puduna chatkirami loinana mahaki akakpa makok adu Veerappan magi khongloi singa loinana football oina kauduna sanaki haibana chingbagi wari kya amasu leidi hairiba thodok asidagi Tamil Nadu government na yamna hakchina lawba horaki adubu Veerappan bu phaba haibasidi arai boiramde amoromda Veerappan su magi crime lepa leramde hena dum hengalakirami April 1992 da Veerappan na Rampur police station da attack tawduna police personnel manga hatoki loinana nongmaina chingba khusu khulai kya ama mafamdu dagi laktuna pukhirami Veerappan gi popularity hengalakpaga loinana sarkar na sumabu phanaba tongan ba pambai sing sinaba hoki 8 April 1993 da Tamil Nadu gi Kolathur market ta poster ama thelamki maduda Veerappan na mafamdu gi SP Gopal Krishnan Elias Rambo Gopal Krishnan bu phongna challenge tawraduna iramki mahak heng balguli patida leigani karigumba nahak amadi nakoigi police na naril leiba taragadi mabu phajuro law haina Veerappan ge dugumba yamna usittaba mong aduda Rambo da singnaba ama phawraduna mathangi numitta mahak magi police team ga loinana informer khara amadi forest department gi official khara ga loinana Veerappan bu phanaba khongsan bauki somda Rambo Veerappan bu phanabagi laklibene dubu Rambo masimadi khangbadi nate mang masa oina Veerappan gi langda thugadawri haibsidi Rambo amadi magi team thong amagi mapa yorokpada khanghaudana makoigi jeep ama yarakide tanja chaba haigadra Karnataka gi special task force su hariba bridge aduda deploy tawraga lerambana makoina Rambo gi team da bus ani pirami mission adugi damakta ahanba bus aduda Rambo ga loinana informer taramanga police personnel mari loinana forest officer ani maga tonglami aduga ani suba bus maningda lakliba adudana inspector M Ashok Kumar mahakaloinana police ki apunba team sing adu tonglami makoina jungle gi lambida sum lakpana ayuktagi numidungma matung yoksilaki aduga Veerappan na haikhiba mafam adu yogadaba sumnagi kilometer 12 rom tama ngaisilaki tanjadu da khangaudana yamna ahuba makol amaga loinena mang thana chaliba bus adu blast toroki pokhairaki mikuk kharagi matung bus adu maibul amaga paka oiraki Rambo thongjin da lepla leiba maramna bus adudagi chungthaubadagi mahakti ngauki adu bus aduda tonglakpa atai mioi pomadi blast aduna khudak aduda thawai thaki aduna hojik police pawda Veerappan gi mamangda helpless upai karimata leitaba habadu oirami karimata tawba ngamlamde masina Veerappan dadi hena inot hablami makpu thingba ngamba kana su leitre khaladuna asumna 1997 yorokpa phawda Veerappan na smuggling robbery huran chinthi gi mathakta kidnapping tawsu horoki 1997 da mahakna forest officer kayamabu kidnap tawki aduga government da magi demand thungalaba matung makoibu thadoklame hariba tanja aduda mahakna tourist kunmathoi su kidnap tawki adubu tungda makoibu tekta kaidana thadoki mahaki maming hena chanaba mahakna in the year 2000 da South India gi famous film actor Rajkumar bu magi mayumaktadagi kidnap tawkirami masina Tamil Nadu madi Karnataka da achauba irang ama prajasingna sarkar gi mathakta hauraki mahaki fan mayamna
akan mamongda protest tawba horki even suicide fawba tawgani haina kihilladuna masina Karnataka amadi Tamil Nadu animaki sarkar da su yamna chawba pressure laklami asumna numit samaga nipani gi matung sarkarna Veerappan gi mathakta leiriba case kudimak loktokpa magi phajin kiba khongloi singbu thadokpa loinana sel gi demand chingba apunba demand tararom thamlaki loinana magi condition kharabu yabata ki masi matungda Rajkumar bu thadoraki hojik Veerappan magi demand phangnabagi chapchaba pambai ama phangle haina khalami asumna 25 August 2002 da amuka sumhangna Karnataka gi former minister Ais Nagapabu magi khungang maktadagi kidnap tawki adubu handumukti sarkarna Veerappan gi wa amata taramde magi demand amata piu yaramde masigi mohota Karnataka amadi Tamil Nadu gi joint task force na rescue operation jathaki adubu laibak tibadi police ki plan pumba fail oiki masidagi Veerappan yamna sauki aduna minister bu mahangna yamna tamthina hatoklami masidagi joint special task force yamna mingchat thiki loinana Veerappan bu yam thuna phanabagi pressure hengalaki thodok adugi matungdagi Karnataka government na Veerappan bu hingna natraga sina phaba ngamba mida hanagi reward tagi hengatuna 5 crore pigani haina lauthoki asumna matumdu fawda Veerappan na mioi chamaga marfu marirom hatkirami masigi manungda tangkhai am henbadi police personnels amadi forest officer singna oirami mi hatpada natana matumdu fawda mahangna samu changmagi mthakta sikar tawduna hatkirami 16 crore romgi belu oigadaba samugi meya amadi 143 crore romgi chandangi usingsu ainiyada mongda lona yonba smuggle tawkirami sengna harabada Veerappan gi criminal activity asi state anigi sarkarna fawa karisu tawba ngamdabagi fibam de yoroki amaromda 2003-2004 gi marakta Jayalalitana Tamil Nadu gi chief minister oiringe matamni matamduda mahangna Karnataka amadi Tamil Nadu gi apunba special task force STF pu lead tawnaba masigi makok chief oina senior IPS officer ke Vijay Kumar da cha sinarami Vijay Kumar yamna experience leiraba yamna haithoi singthoiba officer amani loinana mahak Karnataka Tamil Nadu amadi Kerala gi jungle singing matangda ningthina knowledge leiraba mioi amasoirami maga loinana IPS NK Sentha Marai Kananbu STF ki second in command oina hapki CM Jayalalitha gi maikaidagi STF ta Veerappan bu hingna natraga sina phanaba maning makha tawna thabak tawnabagi permission supirami STF ki makok oirakpaga Vijay Kumar na Veerappan gi aron atupumba khonggatpa hoki ahanbada Vijay Kumar na magi informer singbu activate tawki thadoki pau khangdonabagi damakta asumna tha tararom hokirami adubu Vijay Kumar da karigumba likhun amata phangbangalamde amaromda Veerappan na ma mangaire haiduna muktuna lerakpa matamni aduna Veerappan magi terror activity singbu audio amadi video tape namduna public miyam da khanghanba kihannaba thadoklami Vijay Kumar matamaduda Veerappan gi video amadi audio sing adubu yam kupthana yenglami asumna nongma Vijay na Veerappan gi video tape ama yenglingai mana yamna angakpa Veerappan gi mawong ma urami Veerappan sema da karigumba khara पाना होनरमी अदुबु मदु मांगना पाबदि ngomlamde masidagi bijena khanglami Veerappan gi mamitta karigumba aruba problem khara leire haibasi aduna madu yengnaba mak soidana jungle dagi mapanda thorakkani haibasi maangna thorakadaba numit adu karamba kanda oigani haibudu dang khangba pamami aduna magi informer singbu active oina lehenba hoki asumna numit kharani gi matungda magi informer amagi matingdagi khangba ngamki Kumar Sami ko bumiyoi amana Veerappan gi mapan gi business bomba chalai haibasi khangmangamki Vijay Kumar na khudakta magi partner kananda thabak thoram pumba sinarami by any means tawduna Kumar Sami bu thiduna mabu pambai ama hekta sinaduna makhoi gi paumi informer ohengadabani haina loinana mangondagi akuppa morol pumba khangdoknaba sinaki kananna su magi mataw ningtina pangthoktuna informer amagi kutangda Kumar Sami ga unarami unabaduda kananna Kumar Sami da ningtina gyan tahlami ngasi hayeng or nongma natraga nongmadi soidana Veerappan police ki makutta taaduna mathwai mangmadi soidrabani aduga masigi matungda nahaksu jail da na punji chuppa leiba haibasisu soidrabani aduna hojik nahangna karigumba Veerappan bu phabada ikhoigi mateng pangduna khoigi informer oiba taragadi tungda nangi family gi mioisinga na punji chuppa free da leiba yagani haina wafam sing asi munna khantaraba matung hariba mikup adudagi Kumar Sami police ki mateng pangbada yanaki masigi matungdagi ikhoigi wari asi horokpada yaukhiba chagi dukan gi wari adu lakre maduda miri muthu kauba mioi amana 18 October da Veerappan na tongnaba gari ema arrange tongnabagi wafam adu Kumar Sami na kananda loina haidoki
ambulance ama sinagadawri haibana chingba kaya adu hari wafam asi kanana amuk Vijay Kumar da tamki masi Veerappan bu phana bagi khwaidagi matang chaba tanja amani maramdi mabu jungle dagi phaba haibasidi almost impossible oirami masi matung Vijay Kumar amadi kanana luchingba team aduga high official singi team amagi meeting yamna sangna sathaki maduda Veerappan bu phaba natragana hanabagi plan pumba ningthina khanarami hariba operation adubu Operation Cocoon haina maming tholami masi ambulance ki code name da base tawraga thon kibani Veerappan Tamil Nadu gi Selam da leiba hospital amada magi mami layang ba chatkadori ambulance amada tongduna aduna masi gi damakta STF na ningthina planning pumba tawulorami adubu luribadi ambulance adu kanana thawguni haibasi gi matang dani masidagi STF ki undercover agent anida amana ambulance adubu thawnaba aduga amana helper oina yawnaba plan tawrami Amaramda Veerappan su magi matam sangnadagi partner oiraglaba Kumar Swami bu thajabana karisu chingnaba laitana 18 October da mamit layeng ba chatnaba thorang tori magi masak khangdana ba magi asangba koising adubu kaktuna 18 October 2004 gi numitangi matamda jungle dagi thoraktuna magi khongloi ahum guloinana ambulance aduda tonglami makoina lakadaba lambida STF ki commando sing chuna pik thana yawba truck anida lotuna makoigi position lauduna lerami aduga STF ki commando taruk amana manakta leiba school amagi building amagi mathakta matik chaba khuchu kulaising pairaduna position lauduna lerami amaromda kanan ben amadagi kumthaduna mafamduda magi team aduda instruction piduna ngaiduna leiri asumna ambulance adu makoigi jaga adu yoromdaida driver na ambulance ki mathakta blue light on tawrami loinana madugi fog lamp su thalami tasengmadi madu STF ki secret code amani gari aduda Veerappan yauri loinana maga loinaba atopa mi su yauri loinana makoida khuchu khulai su yauri haina taglibani madu he ubada kanan chenduna khubi thangatuna thumbs up tawduna Vijay Kumar amadi atai team member singda alert oina leinaba signal pirami ambulance aduna STF ki manak hek yoksilakpaga hanbada STF na tongduna leiba truck ani duna lambi adu block tawduna thachanduna thalami tanjaduna ambulance driver na su break tu kangpa pharami maduna manungda tongliba Veerappan amadi magi khongloi singda imbalance oiduna react tawba nangdana bani khudakta STF ki commando ambulance driver amadi helper ani do thong hangdoktuna thuniyangna ambulance tagi kumthaduna manungda Veerappan yauri bani haina lawramlaga makhoi team marakta chensenki Veerappan karino tawribase haina khalingai tanjadu da STF ki makai dagi surrender tawnabagi announcement laki hauji oiragliba pumba Veerappan gyan taraki adubu asuna mahak police ta surrender tawba haibasidi mahakna chupam pamlamde aduna khudakta mahak amadi magi khonglosingna police ki mathakta nongmai kapa hauki STF na su khut haladuna 20 minute ki manungda ambulance aduda 338 rounds firing tawrami hariba khutongna baduda Veerappan amadi magi khongloi ahum khudak aduda thawai mangki hariba paw asigi matungdagi Tamil Nadu amadi Karnataka government animak nenatana sor honba habdu oiki makhoigi khwaidigi chawba polumama thangdaba ka pangkha oiki Veerappan sibagi paw ase hekta baga leibak miyam da su harau te amba kya phongdong naki Veerappan gi khungangi miyam na su mambulana chingba thaduna harau te amba phongdong naki masi paw ase Tamil Nadu gi chief minister Jayalalitha da piyu matamda mahak su harau bagi ngomkhai leikide tungda operation Cocoon da saruk yakiba miyoi khudingmakpu makhoigi mathawna gi damakta Tamil Nadu government na bravery award piduna ikai khumna botki tawtabu Veerappan gi crime wall bu makhatana sathanbada police department gi miyoi kharasu chenaram ki mamangda hanjin Veerappan phagadaba khajikta ngairabu kanda mahak line hekta nanthokirami maramdi corrupted police officer kharagi matingdagi Veerappan da mangjaunana paw phangmana line hekta nanthokirami Veerappan bu phana bu honabada Karnataka amadi Tamil Nadu gi sarkar na sahi kullum changki loinana lupa crore saniga kullum khars tawba taki adubu chalak yamna kanba hai singba Veerappan police na hingna phabadi ngamkide Veerappan na siraw matung magi encounter gi matangda media da tongan ba conspiracy theory kyama puthongna raki kharana Veerappan police na pharaw matung numit humni chupna torture tawro matungda Hatkhi haibana chingba kharana Veerappan surrender tawba pamani adubu mangonda madugi tanja pikide haibana chingba kya asumna su hainai karigumba mahak hingna pharam bataragadi politician amadi officer kya amasu sinaduna dasa taramba yai haina adubu achumba sengba karino haibadudi Veerappan gi misi aduda adumak phunjinkhre ngasigidi matang asida video solution jage channel asibu support tawbiboina like share loinana subscribe tawbu kawbiganu matungda su interesting oiraba video kya ma pudun laksage punamu pu tasi Khangsi gi maike digi kai khumna wochari